State asida tangdu leitaba amuk hanjilhanba lanjenaduna lairiba sing masa masagi yumda hanjilhanba amadi thabak phangdaba nahas singgi akhanaba thaurang ama paikhatpa haiba asina mang tharaga mikal asida mirep oina thorakpani haina Inner Manipur Parliamentary Constituency da BJP gi mirep oiriba thaunauzam basant kumar na phongdokre wafama sing asi thambal khong sabal lekai da leiba Ketrigau AC gi hanage MLA Nahakpam Indrajit ki yumda pangtokpa BJP gi nifu mari suba mapokumon gi thoramda mahangna phongdokibane BJP Ketrigau AC na sinduna pangthokiba thoramadуда TS Basant Kumar na hai ngasi dagi chahi taragi mamangda India se chawkha thaurangi maikeida malem gi thakta karamba phibam da leirambage haibasi miyamna hena khangdarba wafamni Prime Minister Narendra Modi na India gi Prime Minister oirakpadagi ngasidi India si malem gi miyam na masak khangbaga loinana chawkhan lamjel da saru yaba ngamle Narendra Modi na luchingba BJP gi laingak asina Manipur amadi North East ki state singi damak khanduna thabak ya paikhatkre state asida ILP chana halakpa NRC chana hanaba khonarakpa FMR lotokpa amadi border fencing tawrakpa kaya asina BJP laingak na yelhomi aikoibu yamna lumna khali haiba mayek sengna takli State laingak na su State Assembly da su makatana chana danaba NRC atubada implement tawnaba warep kaya lokiba aduna state asida tapna tangdulaita ba hanjilakpagi maram amo oiri Chief Minister Nongthombam Biren gi liching makada forest ki lam kannaba waron dras ki khongjang sangsilakpa asigi mayokta leibasingna aikoi masal gi marakta nungsinadana ba sinbani haibasi khangnaraba wafamni thogliba wathoga sing asidi India government na waroisin purangna ba thabak kaya paikhatli amaromda lakadauriba mikhala sida Congress party na oidaba wafam kaya miyamda sandokli sit chamanga gi mathakta leiba parliament asida Congress na sit kaya da mirep thadokli haibasi miyamna hena khanglaba wafamni Leibak asida Congress ki phibam yamna soksile haibasi handaki mikhala sida makoina thadokliba mirep masing asina mayek sengna takli lakadauriba mikhala sida yamna mahakpu sogatpiu haina mahangna makha taki Aikoina lopachaba steps hai ILP number 1 kanana BJP na kanana Narendra Modi Amit Shah ji na preppa war footing da tawdi adre haidna khalaga kilometer tara lore tawsu tawgani FMR free movement wasi manung naina se masi akoi ki thameri state Mizoram Nagaland na yadi tawbigunu akoi dimi border sonda su lei tangna dabiyade mari mata lei hai no center na kari hai Manipur na hari se chumi kanana hai Narendra Modi na kanana hai Amit Shah na hai Manipur na hari se chumi FMR lo thukbiyade maramdi India ki security ka sumari lei aduga loinana Manipur de Iran thoi se mappa andagi left na sangsa lei ba illegal immigrants na maram waraga thukpani hai base honorable home minister na akoi parliament ta thamgrabne ba record to lei rabane aduga Central Karma yengi Manipur se mayam na hairi Prime Minister Laptega adagi adu tawdega aso na ngata thiba no tawin to so kwining sangseba Thauramaduga Mari Lainana Ketrigau AC gi hanagi MLA Nahakpam Indrajit na hai kumjali singamaga chamapan marifugi asigi numet April 3 lingkhatkiba party asigi ngasidi chahi nifu mari mapung phabaga loinana malem na masak khanglaba khwaidagi chawba political party ama oire Narendra Modi na Prime Minister oirakpadagi India se ngasidi khongjal yamna chaliba chawkhalaba leibak ama oire state asida su Nongthombam Birena Chief Minister oirakpadagi chawkhat maikaida ahongba kaya lakpa ngamkhre BJP lengak na state asigi miyamgi punsi ngak senaba yelhomi kannaba ILP chana halakpa NRC chana hanaba honarakpa FMR lawthokpa amadi border fencing tawrakpa simak Prime Minister na Manipur bu kayam khange haibadu mayek sengna takle haina su mahakna makha taki ngasi abagi leiba khunna pasing honorable chief minister na tawriba mayam ta banbe yatra kasu honorable chief minister le lab targati Manipur se kamai le rabati che mayam thna biyo mayam na ma phatre ma atu tawre ada tawre aiba akhoi da khang gare je miyam ni tabakati usik le honorable chief minister se thawai ba thabu ngamba mai tongan ba peliber mai tongan ba matinga mai tongan ba bakhrol mane je adu tane khoi na manu chi Jadi itu kita tuh kita kan bawa, masih malah yang begini, maka itu tuh sahur ini ambil kan bidu lah. Tahu guna apa tahu kita tahu begini mas sahur itu. Forest itu lebih apa, tak kaya ini hari ini sahur itu, warung kan tahu begini sahur itu, kopi plant tahu itu, tambah yang hari ini, orang bersih bisa sahur itu. Aduh sahur itu mungkin santi lah sih, itu ada nanti, kaya itu tuh lebih ada santi. Orang bersih bisa tuh tuh nah orang bersih bisa tuh, nah para pampas itu lebih tuh kereta tadi, kaya itu santi lah ini.
ꯑꯗꯨ ꯃꯌꯥꯝ ꯁꯥꯟꯇꯤ ꯂꯩꯕ ꯄꯥꯝꯕ꯭ꯔꯥ ꯏꯁꯥꯒꯤ ꯖꯥꯇꯤ ꯀꯟꯕ ꯄꯥꯝꯕ꯭ꯔꯥ ꯃꯅꯤꯄꯨꯔꯤ ꯅꯝꯗꯕ ꯏꯃꯥꯒꯤꯗꯃꯛꯇ ꯀꯟꯕ ꯄꯥꯝꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ Ngasigi thawram aduda BJP haudoklamba luchingbasingi mafamda laikatuna ikai khumnaba utpaga loinana mirep oiriba TS Basanta Kumarna party gi firal chingkhatuna thawram adu haudoki thawram adu gi manung channa me ahum dagi haurakiba irang asida laikhidraba singi mafamda ikai khumnaba utpa amadi awa anan nanghauraba imung manung singi awabada sarugyaba oina minute ama tumina leptuna awaba su phongdoki thawram aduda BJP Manipur Pradesh gi Vice President N Nimbus BJP Khetrigao gi member Singh Patrick Gonmai Olen Loken amadi Mukta Raskumari na chingbasu saryaki